Reserve Forest ki area singda Kanglon Kaina Sajillamba yumsing hanadagi sidok tuna lakpagi saruk ama oina ngasi ayuk Kangpokpi district ki manung chanba Kangpokpi Forest Division ki KANGCHUP CHIRU da Kanglon Kaina Nouna Sajillamba yum ani amadi PHEIYENG ki area da Nouna Sajillamba resort amaga Forest Department na Takhaikhre Mafam aduda ngasi ayuktagi hauna Manipur Police Department ki makok thongba official sing yauna masing yamlaba police personnel sing IRB personnel sing deploy tawduna jangsinki Forest Amadi police personnel sing adu changlakpa yaroi haiduna KANGCHUP CHIRU village ki masing yamlaba miyam ama thoktuna khul machin gi lambida uwa faizinduna lambi thingki tungda khul gi chief yauna wari sanabada yanadabadagi tear gas cell sing kaptuna miyam adu takhaikhre loinana Kanglon Kaina Sajillamba yum ani adu thugaikibani Khoisaunaraba miyam aduna nungna tharakpada police personnel kya asok apan nangki Amadi police ki maikaidagi tear gas cell sing kapa adu dambicham kya amasu asok apan yawbaga loinana khul adu dagi irang sagatpada yawbani haiba myoi sing sufagatki KANGCHUP CHIRU dangasi Kanglon Kaina Sajillamba gi takhaikhre yum ani adudi TR Finalson apopa TR Renishan Thoi amasung TR Droibum apopa TR Renishan gini ngasi eviction tauriba yum anima Kangpokpi Forest Division gi DFO and Ganesh na khudek piduna tha asigi anida notice thaduna yum sing asi sidok naba khangalakhiba laikhre hari Forest Department gi fangba powder reserve forest ki akoiba mafam singda anoba structure amata sagalaktanaba hanasu khanganba laikhre Mamang da su tongan ba reserve forest ki mafam singda Kanglon Kaina Nouna Sajillamba yum kai sidok ki basu laikhre hairaduna Nouna sagatliba singdi adumak notice amata pidana lauthokpa yabagi ayaba laiba maramna Kanglon Kaina Nouna sagatliba sing asi khudakta sidokpani hari Khulasida laiba MS Alara kauba myoi amana phongdorakpada CHIRU asi mafam asida ningthau hagtaktagi khundaduna leiraklabani adubu lengangna forest ki lamni haiduna yum kai sidokpagi thawong asidi hingna hatpani hariduna ipa ipugi matamdagi leiramba mari adu khangbiduna lenga kasibu luchingliba chief minister na meeting changbiyo haiki CHIRU ikoisi nithau hagtaktagi ikoisi pala la khangbasi CHIRU lakon asuk puro haibasi CHIRU na sila aduna ngasi fawa ikoi macha masuna leiriba lamse ikoi gila adubu government ki forest ki lamni haina ikoi yum siduk se ikoi bu hingna hatpani ihak aduna matik charaba CM Gagi, magi kulit ningkau ang nasu, ikoi Kaina, ipa ipu, koi degi leramba, mari ado, khandiraga, mizing tangbi.